ꯅꯦꯠꯋꯥꯛꯄꯨꯗꯤ ꯌꯥꯔꯦ ꯑꯩ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯌꯥꯝꯗꯤ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩꯁꯨ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯌꯥꯝꯁꯨ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯨ ꯃꯤ ꯃꯌꯥꯝ ꯑꯃꯗꯤ ꯃꯥꯡꯈ꯭ꯔꯦ ꯅꯦꯠꯋꯥꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯦꯡꯉꯝꯕ ꯃꯌꯥꯝꯁꯨ ꯇꯠꯈ꯭ꯔꯦ ꯖꯦꯁꯁꯨ ꯂꯥꯛꯑꯦ ꯑꯩꯁꯨ ꯂꯥꯛꯑꯦ ꯃꯌꯥꯝ ꯂꯣꯏ ꯂꯥꯛꯑꯗꯤ ꯐꯅꯤ ꯃꯤ ꯈꯔꯗꯤ ꯃꯥꯡꯈ꯭ꯔꯦ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯌꯦ ꯑꯗꯣ ꯂꯥꯛꯄꯁꯨ ꯌꯥꯏꯀꯣ ꯂꯥꯛꯄꯁꯨ ꯑꯣꯏꯁꯅꯨ ꯑꯗꯣ ꯈꯔ ꯑꯃꯗꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯉꯛꯇ꯭ꯔꯤꯁꯤꯅꯗꯤ ꯑꯗꯣ ꯌꯦꯡꯉꯁꯤ ꯉꯥꯏꯍꯥꯛ ꯌꯦꯡꯉꯁꯤ ꯃꯤꯅꯤꯠ ꯑꯃ ꯑꯅꯤ ꯌꯦꯡꯕꯗꯀꯣ ꯂꯥꯛꯀꯗꯧꯕꯁꯤꯡ ꯑꯗꯨꯝ ꯂꯥꯛꯁꯤꯜꯂꯛꯑꯅꯤ ꯂꯥꯛꯑꯔꯣꯏꯗꯕꯁꯤꯡꯗꯤ ꯑꯗꯨꯝ ꯅꯦꯠꯋꯥꯛ ꯃꯥꯡꯕꯗ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯝ ꯃꯥ ꯌꯥꯎꯈꯤꯗ꯭ꯔꯕꯅꯤ ꯕ꯭ꯔꯣ ꯐꯣꯟꯁꯦ ꯂꯩꯕꯒꯤ ꯁꯨꯝ ꯈꯜꯂꯛꯄꯗ iQOOꯗ ꯑꯗꯨꯝ ꯇꯥꯕ ꯑꯩꯅ ꯄꯥꯝꯖꯕꯗ ꯍꯥꯏꯌꯦ ꯑꯗꯨꯝ ꯇꯧꯕꯅꯤꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯅꯌꯥꯝ ꯌꯦꯡꯉꯨꯔꯁꯨ ꯑꯗꯨꯝ ꯑꯩ ꯊꯃꯣꯏꯅ ꯈꯣꯏꯗꯥꯈꯤꯕ ꯄꯥꯝꯖꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯑꯗꯨꯗ ꯑꯗꯨꯝ ꯇꯥꯕꯅꯦ ꯍꯦꯛꯇ ꯌꯥꯗꯕꯅꯤ ꯃꯁꯤ ꯃꯤꯒꯤ ꯄꯥꯝꯖꯕꯁꯦ ꯃꯥꯟꯅꯗꯦ ꯑꯗꯨꯅꯅꯦ 11 ꯋꯥꯆꯤꯡ ꯑꯗꯣ ꯉꯁꯥꯏꯒ ꯌꯦꯡꯅ ꯇꯥꯔꯗꯤ ꯃꯁꯤꯡ ꯌꯥꯝ ꯍꯟꯊꯔꯦꯀꯣ ꯅꯦꯠꯇꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯥꯏ ꯉꯥꯡꯕꯗꯨꯗꯤ ꯃꯌꯦꯛꯁꯨ ꯁꯦꯡꯅ ꯇꯥꯗ꯭ꯔꯦ ꯄꯠ ꯇꯠꯂꯦ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯅꯁꯨ ꯉꯥꯡꯉꯦ ꯈꯨꯝꯃꯤꯕ ꯄꯥꯎꯈꯨꯝꯗꯣ ꯃꯌꯥꯝꯅ ꯑꯃꯨꯛ ꯇꯥꯗ꯭ꯔꯣ ꯑꯅꯤꯔꯛ ꯍꯜꯂꯒ ꯂꯩꯔꯦ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯦꯗꯅ ꯅꯨꯡꯉꯥꯏꯇꯗꯅꯀꯣ ꯑꯅꯤꯔꯛ ꯍꯟꯗꯅꯕ ꯍꯥꯏꯗꯅ ꯑꯩꯁꯦ ꯀꯛꯊꯠꯂꯨꯕꯗꯨꯗ ꯃꯤ ꯃꯥꯡꯅꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯁꯦꯝꯁꯪꯁꯦ ꯏꯁꯇꯣꯔ ꯑꯃꯗꯒꯤ ꯍꯦꯛꯇ ꯂꯧꯕ ꯀꯥꯏꯗꯕ꯭ꯔꯥ ꯏꯌꯥꯝꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯁꯇꯣꯔ ꯑꯃ ꯍꯦꯛꯇꯗꯤ ꯂꯧꯕ ꯌꯨꯁꯇꯅꯦ ꯍꯥꯏꯔꯤꯌꯦ ꯌꯨꯁ ꯑꯣꯏꯔꯒꯁꯨ ꯄꯣꯠꯇꯣ ꯌꯦꯡꯕꯤꯔꯣ ꯃꯥꯒꯤꯗꯣ ꯀꯌꯥꯝ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯇ ꯂꯩꯇꯕ꯭ꯔꯥ ꯑꯗꯒꯤ ꯂꯩꯗꯅ ꯁꯀ꯭ꯔꯦꯆꯀꯨꯝꯕ ꯏꯁꯀ꯭ꯔꯤꯟ ꯏꯁꯨ ꯇꯆ ꯏꯁꯨꯒꯨꯝꯕ ꯂꯩꯇꯕ꯭ꯔꯥ ꯑꯗꯨꯝꯕ ꯃꯉꯥ ꯌꯦꯡꯒꯗꯧꯕ ꯃꯤꯇꯪ ꯔꯦꯡ 1 ꯑꯩꯅ ꯑꯃꯨꯛ ꯂꯧꯔꯦꯀꯣ ꯑꯩ ꯃꯥꯅꯦ ꯔꯦꯡ 2 ꯃꯤꯇ꯭ꯔꯪꯅ ꯑꯃꯨꯛ ꯔꯦꯡ 2 ꯇꯥꯈ꯭ꯔꯦ ꯃꯁꯤꯗꯤ ꯂꯥꯏꯠ ꯊꯥꯕꯒ ꯆꯪꯕ ꯑꯍꯥꯟꯕ ꯍꯦꯛꯇ ꯇꯥꯕꯒꯨꯝ ꯇꯧꯕꯅꯤ ꯈꯔ ꯇꯣꯏꯅ ꯌꯥꯎꯕ ꯃꯤꯅ ꯑꯗꯨꯝ ꯇꯥꯕꯒꯨꯝ ꯇꯧꯕꯅꯤ ꯃꯨꯟꯒꯦ ꯍꯥꯏꯔꯤꯅꯦ ꯃꯤꯇ꯭ꯔꯪꯅ ꯃꯨꯟꯈ꯭ꯔꯦꯅꯦꯍꯦ ꯃꯌꯥꯝ ꯂꯣꯏꯅ ꯂꯥꯏꯛ ꯅꯝꯕꯁꯤꯗꯤ ꯅꯝꯈ꯭ꯔꯦ ꯍꯥꯏꯔꯤꯌꯦ ꯅꯝꯁꯟꯁꯦ ꯂꯥꯏꯛ ꯅꯝꯁꯟꯁꯦ ꯍꯥꯏꯕ ꯏꯌꯥꯝꯕꯒꯤꯁꯦ ꯍꯣꯏ ꯂꯥꯏꯛ ꯅꯝꯁꯟꯁꯦ ꯃꯤ ꯃꯁꯤꯡꯁꯤꯒ ꯂꯥꯏꯛ ꯃꯁꯤꯡꯁꯤꯒ ꯆꯥꯟꯅꯗꯕꯁꯦ ꯁꯤ ꯑꯃꯃꯝꯇ ꯅꯝꯁꯤꯟꯕꯤꯕ ꯌꯥꯏ ꯑꯗꯣ iQOOꯁꯦ ꯃꯃꯤꯡꯗꯤ ꯆꯠꯄ ꯋꯥꯠꯄꯗꯧꯅ ꯇꯧꯕ ꯂꯩꯕꯗ ꯀꯩꯁꯨ ꯀꯩꯔꯣꯏ ꯃꯃꯤꯡ ꯆꯠꯄ ꯋꯥꯠꯄ ꯅꯠꯇꯦ iQOO ꯌꯥꯝ ꯐꯕ ꯀꯩꯅꯣꯅꯤ ꯃꯥꯁꯤ ꯑꯣꯞꯄꯣꯒꯤ ꯁꯕ ꯕ꯭ꯔꯥꯟ ꯑꯣꯏꯔꯝꯒꯅꯤꯀꯣ ꯃꯥꯁꯤ ꯑꯣꯞꯄꯣ ꯚꯤꯚꯣ ꯑꯗꯩꯗꯤ ꯂꯩꯗꯅ ꯋꯥꯟ ꯄ꯭ꯂꯁ ꯔꯤꯌꯦꯜꯃꯤ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯆꯥꯏꯅꯤꯁꯀꯤ ꯀꯝꯄꯅꯤ ꯑꯃꯈꯛ ꯂꯩꯕꯅꯦ ꯃꯃꯤꯡꯗꯣ ꯀꯥꯎꯔꯦ ꯋꯦꯡꯗꯨ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤꯀꯣ ꯕꯥꯏꯗꯨ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯨꯒꯤ ꯄꯦꯔꯦꯟꯁ ꯀꯝꯄꯅꯤꯗꯨꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯒꯨꯒꯜ ꯌꯨꯇ꯭ꯌꯨꯕ ꯑꯗꯩꯗꯤ ꯖꯤꯃꯦꯜ ꯀꯥꯏꯅ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯜꯐꯥꯕꯦꯠ ꯍꯥꯏꯕ ꯀꯝꯄꯅꯤꯗꯨꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯨ ꯆꯥꯏꯅꯤꯁ ꯀꯝꯄꯅꯤ ꯑꯆꯧꯕ ꯑꯃꯈꯛꯀꯤꯃꯆꯥ ꯃꯁꯨ ꯉꯥꯛꯇꯅꯤ ꯑꯗꯨꯅ iQOOꯁꯤꯅ ꯃꯁꯨ ꯇꯥꯔꯦ ꯃꯄꯥꯅ ꯑꯣꯞꯄꯣ ꯇꯥꯔꯦ ꯑꯣꯞꯄꯣ ꯚꯤꯚꯣ ꯑꯗꯨꯅ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯅꯤꯡꯉꯥꯏ ꯈꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯣ ꯍꯦꯛ ꯍꯥꯏꯕꯒ
ꯃꯨꯟꯈ꯭ꯔꯦ ꯍꯥꯏꯔꯤꯅꯦ ꯃꯥꯅꯤ ꯃꯨꯟꯈ꯭ꯔꯦ ꯌꯥꯍꯨ ꯍꯥꯏꯔꯤꯅꯦ ꯃꯁꯤꯗꯤ ꯑꯩꯅꯁꯨ ꯅꯠꯇꯦꯀꯣ ꯃꯁꯤꯗꯤ ꯑꯗꯨꯝ ꯀꯃꯦꯟ ꯈꯔ ꯇꯣꯏꯅ ꯄꯤꯕ ꯑꯃ ꯈꯔ ꯇꯣꯏꯅ ꯆꯪꯕ ꯂꯩꯗꯅꯀꯣ ꯂꯥꯏꯚꯇ ꯈꯔ ꯇꯣꯏꯅ ꯌꯥꯎꯕ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯛꯇ ꯇꯥꯕꯅꯤ ꯔꯦꯡ ꯋꯥꯟꯒꯤ ꯃꯇꯥꯡꯁꯤꯗꯤ ꯔꯦꯡ ꯋꯥꯟꯁꯤꯗꯤ ꯃꯤꯇ꯭ꯔꯪꯅ ꯃꯨꯟꯈ꯭ꯔꯦ ꯖꯦꯁꯅ ꯌꯥꯍꯧꯗ꯭ꯔꯦ ꯃꯌꯥꯝꯅ ꯂꯞ ꯁꯥꯏꯟꯗꯒ ꯅꯝꯁꯤꯟꯕꯤꯔꯛꯏꯗꯣ ꯂꯞ ꯁꯥꯏꯟꯗꯣ ꯁꯨꯃꯥꯏꯅ ꯆꯣꯡꯊꯣꯔꯛꯑꯦ ꯑꯩ ꯅꯥꯀꯟꯁꯤꯗ ꯐꯣꯟꯁꯦ ꯑꯣꯔꯣ ꯑꯣꯔꯣ ꯑꯣꯟꯊꯔꯛꯑꯒꯀꯣ ꯑꯩ ꯐꯝꯃꯤꯁꯦꯇ ꯇꯥꯔꯛꯏꯕꯖꯥꯠꯅꯤ ꯑꯗꯨꯅ ꯈꯛꯇꯪ ꯅꯝꯁꯤꯟꯕꯤꯔꯛꯑꯣ ꯑꯗꯣ ꯑꯗꯨ ꯅꯝꯁꯤꯟꯕꯩ ꯅꯝꯁꯤꯟꯕ ꯂꯥꯏꯛꯇꯨꯝꯁꯨ ꯑꯃꯃꯝꯇꯪꯒ ꯅꯝꯁꯤꯟꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯦ ꯃꯤꯇ꯭ꯔꯪꯅ ꯌꯥꯍꯨ ꯄꯣꯀꯣ F7 ꯒꯦꯃꯤꯡ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦ ꯁꯨꯝ ꯌꯦꯡꯕꯗ ꯍꯣꯏ ꯒꯦꯝ ꯁꯥꯟꯅꯕꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯑꯗꯣ ꯂꯥꯏꯛꯀ ꯀꯔꯤ ꯀꯔꯤ ꯅꯣꯛꯄꯒꯤꯗꯨꯗꯤ ꯄꯪꯅꯝꯗ ꯅꯝꯁꯤꯜꯂꯛꯀꯅꯨ ꯀꯤꯖꯩ ꯍꯥꯏꯇꯥꯔꯦ ꯃꯗꯨꯗꯣ ꯑꯃꯨꯛ ꯇꯥꯔ ꯁ꯭ꯋꯥꯏ ꯋꯥꯏꯁꯤꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯇꯨꯝꯃꯨꯔ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯅꯣꯛꯄꯒꯤ ꯏꯃꯣꯖꯤꯗꯨ ꯎꯔꯗꯤ ꯈꯪꯗꯅ ꯑꯃꯨꯛ ꯇꯨꯝꯕꯒ ꯌꯥꯔꯣꯏ ꯑꯗꯨ ꯀꯔꯤ ꯃꯇꯥꯡ ꯌꯧꯔꯦ ꯍꯥꯏꯔꯤꯅꯦ ꯅꯦꯠꯋꯥꯛ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯍꯟꯗꯛꯀ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯇꯣꯛꯑꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯅꯤ ꯅꯦꯠꯋꯥꯛꯁꯤꯀꯣ ꯍꯧꯖꯤꯛ ꯍꯟꯗꯛ ꯇꯧꯔꯛꯏꯁꯤꯗꯩꯁꯤꯗ ꯀꯩꯒꯨꯝꯕ ꯌꯥꯈ꯭ꯔꯒꯗꯤ ꯆꯄꯛꯇ꯭ꯔꯕꯗꯤ ꯑꯗꯨꯝ ꯌꯥꯈ꯭ꯔꯒꯗꯤ ꯃꯈꯥ ꯑꯗꯨꯝ ꯆꯠꯊꯔꯦ ꯑꯗ ꯀꯩꯒꯨꯝꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯒꯗꯤ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯑꯩ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯅꯤ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔ ꯂꯩꯕꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯦꯡꯉꯁꯤ ꯀꯔꯤ ꯇꯝꯃꯤꯕ ꯏꯁꯣꯔꯅꯀꯣ ꯃꯄꯨꯒꯤ ꯅꯣꯡꯗꯝ ꯍꯥꯏꯇꯥꯔꯦ ꯅꯦꯠꯁꯤꯗꯤ ꯖꯤꯑꯣꯒꯤ ꯅꯣꯡꯗꯝ ꯇꯥꯔꯦ ꯅꯦꯠꯀꯤ ꯃꯇꯥꯡꯁꯤꯗꯤ ꯖꯤꯑꯣꯅ ꯀꯔꯤ ꯄꯥꯝꯃꯤꯒꯦꯗꯣ ꯃꯌꯥꯝꯁꯨ ꯌꯦꯡꯉꯁꯤ ꯖꯤꯑꯣꯅ ꯂꯥꯏꯐꯁꯤ ꯃꯈꯥ ꯆꯠꯊꯕ ꯄꯥꯝꯃꯒꯗꯤ ꯅꯦꯠꯁꯤ ꯌꯥꯍꯜꯂꯛꯑꯅꯤ ꯖꯤꯑꯣꯅ ꯂꯥꯏꯐꯁꯤ ꯃꯈꯥ ꯆꯠꯊꯕ ꯄꯥꯝꯗ꯭ꯔꯒꯗꯤ ꯃꯥ ꯅꯦꯠꯁꯦ ꯇꯠꯈ꯭ꯔꯅꯤ ꯏꯟꯇꯔꯃꯤꯁꯟ ꯌꯧꯔꯦ ꯍꯥꯏꯔꯤꯌꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯂꯣꯏꯗꯣꯔꯦ ꯁꯤꯃꯥ ꯃꯨꯚꯤ ꯐꯤꯂꯝꯁꯦ ꯂꯣꯏꯗꯣꯔꯦ ꯍꯦꯔꯣ ꯁꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯍꯌꯦꯡ ꯂꯥꯏꯚ ꯊꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯏꯌꯥꯝꯕ ꯍꯌꯦꯡ ꯁꯣꯏꯗꯅ ꯊꯥꯒꯅꯤ ꯉꯁꯤꯗꯤ ꯁꯦꯇꯔꯗꯦꯅꯤꯅ ꯍꯌꯦꯡꯁꯨ ꯂꯩꯔꯤꯕꯅꯤꯅ ꯉꯟꯇꯥ ꯂꯣꯏꯁꯤꯜꯂꯁꯨ ꯌꯥꯗꯤ ꯌꯥꯔꯕꯖꯥꯠꯅꯤ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯃꯇꯠ ꯃꯇꯠ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯑꯝꯇꯪꯗꯤ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯇ꯭ꯔꯥꯏ ꯑꯃꯨꯛꯀ ꯇꯧꯔꯛꯄꯅꯤ ꯑꯗꯨ ꯀꯩꯒꯨꯝꯕ ꯁꯤꯗ ꯌꯥꯈꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯤꯇ꯭ꯔꯪ ꯂꯩꯔꯤꯕ꯭ꯔꯣ ꯍꯥꯏꯔꯤ ꯃꯤꯇ꯭ꯔꯪꯁꯦ ꯂꯩꯔꯤꯕ ꯃꯥꯜꯂꯤ ꯀꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗꯗꯤ ꯀꯃꯦꯟ ꯇꯧꯔꯝꯕꯅꯤ ꯑꯗꯣ ꯂꯩꯔꯤ ꯍꯥꯏꯔꯤ ꯑꯩ ꯈꯔ ꯀꯨꯏꯅꯗꯤ ꯊꯥꯅꯤꯡꯕꯅꯦꯕꯀꯣ ꯂꯥꯏꯐꯁꯦ ꯉꯁꯤꯗꯤ ꯈꯔ ꯀꯨꯏꯅ ꯇꯧꯁꯤꯔꯒ ꯈꯟꯖꯔꯝꯕꯅꯦ ꯑꯗꯣ ꯌꯥꯗ꯭ꯔꯦ ꯅꯦꯠꯋꯥꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝ ꯃꯇꯠ ꯃꯇꯠ ꯇꯧꯍꯜꯂꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯃꯌꯥꯝꯗꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯂꯩꯔꯤ ꯂꯩꯔꯤ ꯃꯥ ꯔꯦꯡ ꯋꯥꯟꯁꯤ ꯊꯥꯗꯣꯛꯑꯔꯣꯏꯒꯦ ꯁꯤꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯍꯥꯏꯔꯤ ꯃꯥꯅꯦ ꯃꯥ ꯁꯤ ꯃꯉꯣꯟꯗ ꯂꯩꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ
ꯌꯥꯝꯕ ꯐꯣꯟꯗ ꯔꯦꯀꯣꯔड ꯇꯧꯅꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏ ꯍꯣꯏ ꯁꯦꯝꯃꯛꯀꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯩ ꯑꯐꯕ ꯑꯩꯁꯨ ꯑꯝꯇꯪ ꯑꯞꯒ꯭ꯔꯦꯗ ꯇꯧꯒꯦꯅ ꯈꯜꯂꯤꯀꯣ ꯑꯩꯅ ꯍꯥꯟꯅꯗꯩ ꯁꯤꯖꯤꯟꯅꯔꯤꯁꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯖꯤꯅꯥꯔꯣ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯤꯅꯤ ꯑꯗꯣ ꯁꯤꯅꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯑꯞꯒ꯭ꯔꯦꯗ ꯇꯧꯅꯕꯒꯤ ꯑꯩꯁꯨ ꯈꯜꯂꯤ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯀꯦ ꯁꯣꯏꯗꯅ ꯑꯗꯨꯗ ꯈꯪꯍꯜꯂꯛꯀꯦ ꯑꯐꯕ ꯕ꯭ꯔꯥꯟड ꯑꯃ ꯀꯣ ꯑꯩ ꯏꯁꯥꯃꯛꯅ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒꯨꯝꯕ ꯕ꯭ꯔꯥꯟड ꯑꯃ ꯑꯗꯨꯝ ꯑꯩ ꯁꯖꯦꯁ ꯇꯧꯔꯛ ꯅꯦꯠꯋꯔꯛꯁꯦ 5G ꯐꯪꯉꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯇꯠꯇꯦꯕꯀꯣ 5G ꯍꯦꯛ ꯐꯪꯗꯕꯗ 4G ꯍꯦꯛ ꯐꯪꯕꯗ ꯅꯦꯠꯋꯔꯛꯁꯦ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯚ ꯊꯥꯕꯁꯦ ꯇꯥꯗꯦ ꯃꯌꯥꯝꯅ ꯑꯗꯩꯗꯤ ꯇꯠꯂꯒ ꯄꯠꯄ ꯇꯠꯂꯤ ꯈꯣꯠꯂꯦꯅ ꯍꯥꯏꯁꯦ ꯃꯁꯤ 5Gꯁꯦ ꯑꯗꯨꯝ ꯐꯪ ꯂꯩꯇꯦꯕ ꯑꯣꯜꯋꯦꯁ ꯐꯪꯗꯦꯕ ꯁꯤꯒꯤ ꯂꯣꯀꯦꯁꯟꯁꯤꯗ ꯐꯥꯎꯗ 5Gꯁꯦ ꯑꯣꯜꯋꯦꯁ ꯐꯪꯗꯦ ꯁꯤꯅꯗꯤ ꯏꯟꯗꯤꯌꯥꯗ 5Gꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯈꯔ ꯍꯣꯡꯕ ꯇꯧꯕꯤꯔꯛꯑꯣ ꯌꯨꯇ꯭ꯌꯨꯕꯇ ꯋꯥꯔꯤ ꯃꯆꯥꯒꯨꯝꯕ ꯄꯥꯕꯒꯤꯅꯦ ꯌꯥꯝ ꯐꯩ ꯍꯣꯏ ꯑꯗꯨꯝ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯩꯁꯦ ꯃꯁꯤ ꯑꯗꯨꯝ ꯂꯩꯒꯦꯁꯨ ꯂꯩꯕꯣ ꯁꯤꯒꯤ ꯒ꯭ꯔꯦꯅꯥꯔꯣ ꯍꯥꯏꯁꯦ ꯁꯤ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨꯝ ꯋꯥꯌꯔꯂꯦꯁ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯒ꯭ꯔꯦꯅꯥꯔꯣ ꯍꯥꯏꯁꯦ ꯑꯩꯁꯦ ꯁꯤꯖꯤꯟꯅꯩꯁꯦ ꯁꯤꯁꯦ ꯒ꯭ꯔꯦꯅꯥꯔꯣꯁꯦ ꯑꯗꯨꯝ ꯁꯤ ꯅꯨꯡꯉꯥꯏꯕꯅꯦ ꯍꯣꯡꯕꯅꯦ ꯂꯨꯄꯥ 2,000ꯃꯨꯛꯀꯤ ꯃꯅꯨꯡꯗ ꯄꯤꯕꯅꯦ ꯃꯌꯥꯝ ꯅꯦꯠꯋꯔꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯚꯁꯦ ꯀꯣ ꯅꯦꯠꯋꯔꯛꯁꯦ ꯑꯃꯨꯛ ꯍꯧꯔꯦ ꯑꯗꯨꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯁꯨꯃꯥꯏꯅ ꯃꯇꯠ ꯃꯇꯠ ꯇꯧꯕꯁꯤꯗꯤ ꯃꯐꯝ ꯃꯔꯥꯡ ꯑꯃ ꯈꯪꯗ꯭ꯔꯦꯀꯣ ꯃꯌꯥꯝꯁꯨ ꯌꯦꯡꯉꯕ ꯃꯤꯁꯤꯡꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯑꯝꯇ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯁꯦ ꯍꯌꯦꯡ ꯁꯟꯗꯦꯗ ꯑꯃꯨꯛ ꯐꯖꯅ ꯊꯥꯔꯒ ꯍꯌꯦꯡ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯣꯏ ꯕꯥꯏ 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 ꯃꯤꯇ꯭ꯔꯪꯅꯁꯨ ꯕꯥꯏ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯏꯌꯥꯝꯕ ꯁꯥꯏꯇꯣꯟ ꯀꯔꯤ ꯖꯒꯥꯗꯩꯅꯣ ꯗꯨꯀꯥꯜꯀ ꯀꯩꯅꯣ ꯀꯥꯏ ꯖꯒꯥꯗꯩꯅꯣ ꯍꯥꯏꯌꯦ ꯁꯩꯇꯣꯟ ꯑꯋꯥꯡ ꯍꯥꯏꯒꯗ꯭ꯔꯥ ꯕꯖꯥꯔ ꯍꯥꯏꯇꯥꯔꯥ ꯑꯩꯈꯣꯏꯒꯤ ꯁꯩꯇꯣꯟ ꯕꯖꯥꯔꯗ ꯒꯨꯗ ꯅꯥꯏꯠ ꯏꯌꯥꯝꯕ ꯃꯥꯅꯤ ꯖꯁ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯦꯠꯋꯔꯛꯁꯦ ꯀꯣ ꯑꯩ ꯂꯥꯏꯚꯁꯦ ꯈꯔ ꯀꯨꯏꯅ ꯁꯥꯡꯅꯕꯗꯤ ꯊꯥꯒꯦ ꯈꯜꯂꯝꯕꯅꯤ ꯅꯦꯠꯋꯔꯛ ꯌꯥꯗꯕꯅꯤꯅ ꯄꯠ ꯄꯠ ꯇꯧꯔ ꯍꯧꯖꯤꯛꯇꯁꯨ ꯔꯤꯀꯅꯦꯛꯇꯤꯡ ꯑꯃꯨꯛ ꯇꯧꯔꯨꯔꯦ ꯑꯗꯣ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯉꯤꯕ ꯃꯌꯥꯝꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯔꯣ ꯖꯦꯁꯅꯁꯨ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯉꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯀꯃꯦꯟ ꯑꯝꯇꯪ ꯇꯧꯕꯤꯔꯝꯃꯣ डेपनो गेमर्स मैंने तुम्हारा क्या बिगाड़ा है मैं भी गाली दे सकता हूँ तुम्हें समझे किसी के लाइफ में जाके किसी की लाइफ में आके आते ही गाली बकना कोई है किसने सिखाया तुम्हें तो माँ बाप ने सिखाया क्या तुम्हारे माँ बाप ने ऐसा परवरिश दिया है वो पले बड़े ऐसे पले बड़े हो तुम तो अब तुम अपने औकात दिखा रहे हो तुम मैं गाली नहीं देना चाहता लेकिन तुमसे भी ज्यादा मुझे बहुत अच्छे से गाली आता है समझे अगली बार किसी की लाइफ में जाएगा तो ऐसा कमेंट मत किया करो नहीं तो तुम्हारे ऊपर भी मैं इतना सारा गाली दे सकता हूँ तुम भी क्या उखाड़ लोगे तुम मुझे हाँ तुम भी क्या उखाड़ लोगे मेरी लाइफ में आके तुम्हारे आने से मुझे क्या फर्क पड़ता है ना आने से भी क्या फर्क पड़ेगा तुम इंसान ही ऐसा हो इसलिए तुम किसी के लाइफ में चले जाके तुम ऐसे ऐसे गाली दे देते हो तुम्हारे दिमाग में कीड़ा भरा पड़ा हुआ है तुम जैसे लोगों की वजह से हम तरक्की नहीं कर पा रहे साला बकवास किसने शुरू किया है हाँ बकवास किसने शुरू किया है देखो तुम्हारे चैनल में भी आके मैं कितना कैसे कैसे गाली देता हूँ तुम्हारे माँ बहन की गाली देता हूँ तब तुम्हें पता चलेगा कि किसी की लाइफ में जाके किसी की ये अकाउंट में जाके ऐसा ऐसा कमेंट देने से क्या होता है समझे तुम्हारे बाप को होगा साला साला बिना बाप के औलाद होगा तुम इसलिए तुम ऐसे कमेंट कर रहे हो समझे
ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯃꯊꯣꯡ ꯈꯪꯗꯕ ꯑꯃ ꯆꯪꯁꯤꯜꯂꯒ ꯍꯤꯟꯗꯤꯗꯒ ꯀꯩꯅꯣ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯊꯤꯕ ꯀꯃꯦꯟꯒ ꯇꯧꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯊꯧ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯑꯒ ꯂꯥꯏꯐꯁꯤꯗꯀꯣ ꯈꯔ ꯆꯩꯊꯠꯀꯦ ꯇꯧꯕꯅꯦ ꯃꯥ ꯀꯃꯦꯟ ꯇꯧꯔꯛꯑꯒꯗꯤ ꯃꯣꯏ ꯈꯜꯂꯤꯕ ꯄꯪꯌꯥ ꯌꯥꯅꯤ ꯀꯥꯟ ꯁꯤꯅꯤꯀꯣ ꯃꯣꯏ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯃꯣꯏꯒꯤ ꯃꯊꯣꯡ ꯈꯪꯗꯕꯒꯤ ꯊꯕꯛꯇꯣ ꯇꯧꯔꯒ ꯑꯩꯈꯣꯏꯗꯁꯨ ꯌꯥꯅꯤ ꯁꯤꯅꯤ ꯃꯣꯏꯒꯨꯝꯕ ꯃꯌꯥꯝꯁꯨ ꯂꯩꯕꯩꯅꯦ ꯆꯥꯎꯈꯠ ꯌꯥꯗ꯭ꯔꯤꯁꯦ ꯏꯟꯗꯤꯌꯥꯒꯤ ꯃꯤꯁꯤꯡꯁꯤꯅꯒ ꯑꯩꯈꯣꯏꯗ ꯎꯁꯤꯠꯇꯦ ꯀꯥꯏ ꯍꯥꯏꯁꯦ ꯃꯣꯏꯒꯨꯝꯕ ꯃꯌꯥꯝꯁꯤꯅꯦꯕ ꯌꯥꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯑꯈꯪꯕ ꯑꯐꯕ ꯃꯌꯥꯝꯗꯤ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏꯕꯀꯣ ꯑꯗꯣ ꯃꯣꯏꯒꯨꯝꯕ ꯃꯊꯣꯡ ꯈꯪꯗꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯕ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯄꯪꯂꯩ ꯂꯩꯕ ꯀꯥꯡꯕꯨ ꯃꯌꯥꯝꯁꯦ ꯁꯤꯁꯤꯅꯅꯦ ꯃꯈꯨꯠꯇꯗꯤ ꯐꯣꯟꯒꯨꯝꯕ ꯑꯃ ꯄꯥꯏꯁꯜꯂꯀꯥꯟꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯀꯩꯗꯒ ꯍꯦꯛꯇ ꯕ꯭ꯂꯥꯏꯟ ꯐꯣꯂꯣꯋꯔ ꯃꯌꯥꯝ ꯊꯣꯛꯂꯛꯏꯁꯦ ꯉꯁꯥꯏꯒꯤ ꯂꯥꯏꯗꯧꯅ ꯂꯥꯠꯄ ꯃꯌꯥꯝ ꯊꯣꯛꯂꯛꯏꯁꯦ ꯃꯣꯏꯒꯨꯝꯕ ꯃꯌꯥꯝꯁꯤꯅꯦ ꯍꯥꯏꯇꯥꯔꯦ ꯀꯃꯦꯟ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯀꯃꯦꯟ ꯇꯧꯔꯛꯑꯗꯤ ꯑꯝꯇ ꯉꯥꯡꯊꯠꯀꯦ ꯇꯧꯕꯅꯦ ꯑꯝꯇ ꯐꯖꯅ ꯑꯝꯇ ꯊꯤꯅ ꯑꯝꯇ ꯉꯥꯡꯊꯠꯀꯦ ꯇꯧꯕꯅꯦ ꯈꯔꯗꯤ ꯈꯔ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯔꯊ ꯈꯪꯕ ꯃꯌꯥꯝ ꯌꯥꯎꯔꯒꯗꯤ ꯁꯣꯏ ꯈꯪꯉꯝꯒꯅꯤ ꯍꯥꯏꯗꯣ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯔꯛꯈꯤꯗ꯭ꯔꯦꯅꯦ ꯊꯣꯡ ꯈꯪꯗꯕ ꯂꯥꯏꯐꯁꯨ ꯂꯣꯏꯁꯜꯂꯒꯦꯅ ꯇꯧꯔꯝꯕꯅꯦ ꯑꯩꯁꯦ ꯃꯥꯒꯤ ꯀꯃꯦꯟꯁꯦ ꯎꯔꯨꯕꯗꯒꯤ ꯅꯦꯠꯋꯥꯛꯁꯨ ꯌꯥꯔꯨꯗ꯭ꯔꯦ ꯇꯠꯂꯨꯔꯦ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒ ꯍꯥꯏꯔꯦ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯦ ꯃꯥꯜꯂꯦ ꯅꯣꯡ ꯇꯥꯕꯁꯨ ꯍꯧꯔꯛꯑꯦ ꯑꯩꯈꯣꯏ ꯁꯤꯗ ꯀꯟꯅ ꯅꯣꯡ ꯇꯥꯕ ꯍꯧꯔꯛꯑꯦ ꯑꯗꯨꯗꯤ ꯂꯥꯏꯐꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯅꯦꯠꯋꯥꯛꯇꯤ ꯍꯧꯖꯤꯛ ꯌꯥꯈꯠꯂꯛꯑꯦ 5Gꯒ ꯐꯪꯒꯠꯂꯛꯑꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯌꯥꯒꯦꯅ ꯑꯩꯁꯨ ꯉꯁꯤꯗꯤ ꯈꯔ ꯀꯨꯏꯅ ꯊꯥꯒꯦꯗꯤ ꯈꯟꯕꯅꯦꯕꯀꯣ ꯉꯁꯥꯏ ꯂꯥꯏꯐꯁꯦ ꯆꯪꯉꯛꯄꯒ ꯅꯦꯠꯋꯥꯛꯇꯣ ꯌꯥꯗꯕꯒꯤ ꯄꯠ ꯇꯧꯕꯗꯨꯗ ꯃꯇꯠ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯕꯗꯨꯗ ꯌꯦꯡꯉꯤꯕ ꯃꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯩꯗꯤ ꯑꯩꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯉꯁꯨ ꯑꯅꯤꯔꯛ ꯍꯟꯅꯕꯗꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯑꯩꯁꯦ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦꯅ ꯇꯧꯔꯝꯕꯅꯦꯕ ꯑꯗꯨ ꯅꯦꯠꯋꯥꯛꯁꯦ ꯌꯥꯔꯛꯑꯕꯅꯤꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛꯀ ꯃꯈꯥ ꯆꯠꯊꯔꯁꯨ ꯌꯥꯔꯦ ꯑꯗꯣ ꯅꯣꯡ ꯀꯟꯅ ꯇꯥꯔꯤ ꯃꯌꯥꯝ ꯅꯣꯡ ꯀꯟꯅ ꯇꯥꯔꯦ ꯅꯣꯡ ꯇꯥꯔꯦ ꯅꯣꯡ ꯇꯥꯕ ꯂꯣꯟꯁꯤꯜꯂꯒꯦ ꯅꯣꯡꯁꯦ ꯍꯥꯏꯖꯤꯜꯂꯛꯑꯅꯤ ꯅꯣꯡ ꯇꯥꯔꯛꯄꯒꯤ ꯏꯁꯤꯡ ꯃꯅꯤꯜ ꯌꯥꯎꯕ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯊꯣꯡꯅꯥꯎ ꯑꯝꯇ ꯂꯣꯟꯁꯤꯟꯒꯦ ꯅꯣꯡꯁꯤꯗꯀꯣ ꯂꯣꯏꯅ ꯆꯣꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯖꯤꯜꯂꯛꯑꯒ ꯈꯤꯗ꯭ꯔꯦ ꯑꯩ ꯅꯦꯠꯋꯥꯛ ꯌꯥꯔꯛꯑ ꯀꯥꯟꯁꯤꯗ ꯌꯥꯝ ꯀꯟꯅ ꯇꯥꯔꯦ ꯅꯣꯡꯁꯤꯗꯤ